Mali amagi Nongmagi Khutsumal Lupa 552 Oihallaga private school gi principal gi Nongmagi Khutsumal na Lupa 353 paisa 53 oire. Manipur Lainga ki Public Works Department na Lainga ki ayabaga loina na handak ta phongliba Manipur Schedule of Rate 2022 da Mali lever amagi Nongmagi Khutsumal asi Lupa 552 da leplaga chap manaba Lainga kasi gi makha da leriba Labor Department na Minimum Wages Act 1948 ki makha da Khutsumal sing lepthoki badana private school amagi principal gi Nongmagi Khutsumal asi Lupa 353 paisa 53 ohen bana loisang ani magna tongan na lemnarak pa Khutsumal gi changdang chawna khenarak li basi kari gino haibo wahang sing maikai kaya dagi hangnarak paga loina nang thawong asi chumle haiduna chatharak li bara haibagi wahang su laklei Manipur Schedule of Rate 2022 phonglak pagi matangda phangba pawgi matungin na rate asi Manipur Lainga ki letter number 52/6/2022 W July 11 2022 ge matungin na Lainga ki convey approval fanglaba matungda phonglak pa schedule ni haire Schedule of Rate asi Engineering Department singwe diba PICD WRD MID amasung PWD na chingba chatna re haire adubu nakal amarom dana Lainga ki Secretariat Skill Lever Employment and Entrepreneurship loisang nang Minimum Wages Act 1948 Act 11 of 1948 ki makhada state asigi existing minimum rates of wages review tongna ba Minimum Wages Act 1947 ki section 7 ki makhada State Advisory Board fauba constitute tawduna Laingak na December 13 English ngani 13 notification ama number 5/289/91 lever part 1 thok tu na schedule employee kaya gi minimum wages leplabasu handak PWD na Lainga ki approval galoina na phongdorok liba Manipur Schedule of Rates 2022 ge volume 1 amasung 2 asida de PWD ga Labor Department na leplak pa Khutsumal ani gi marakta chawna khena balerak pana Manipur da karamba Khutsumal gi changda temduna chatna ga dori bano hai basisu achauba wang ama oirak Labor Department na Minimum Wages Act 1947 gi makha da lepliba wages ke rate ase PWD amadi Engineering Department singda chanadriba sina karigino aduga lanai private farm sing loina na Engineering Department singge master role casual employee sing da de Nongmagi Khutsumal asi Lupa 245 da piduna unfair labor practice sathare haiba khanglabaso Labor Department na khangna tumina laisalibra haiba sisu sinmi khara na ngangna bahaurak lei yamna ngalingai kumjali singa maga chamapan marfuga taruki angan basarukta Minimum Wages Act 1947 asibo state asi de implement tawduna chana hanana bang Rural Labor Inspector RLI kaya appointment piduna block singdang posting piduna honaramba laiki haire adubu laibag thebade haujik makhoi sing adu kadom da thamduna ek asibo enforce tawnaba honaribage haibasi de paukhum phangloidaba wahang ama oiramlei nakal amarom da Minimum Wages Act 1947 gi section 19 gi matung inna ek asibu chana hangadaba labor inspector sing adusu Manipur Gazette notification thoktuna khallaga enforce tahongadaba ni haina ek asida mayek sengna palli haide loina na Equal Remuneration Act 1976 na hairiba na duty of employer to pay equal remuneration to men and women workers for same work or works of a similar nature haina fauba hairiba na ek asibu enforce tawriba Labor Department asi kari yengduna leriba no haibagi matangdasu Lainga ki maikaidagi yengsinba mathau tare haina raklei PWD na phonglakliba Manipur Schedule of Rates 2022 ga mari laina na hiram asigi matangda khangba miyoi kharaga unarubada makhoina hai haujik pot ki mamal atiyapang na wanglaba matam sida PWD na lepliba Khutsumal ase market value da lepa oigani khalle masisu matam gi BDA hamnaba miyamna section kaya gi apamba su leiri hairakhe aduga haujik khwairambal kaithel gi samu makhongda Nongmagi sarata na bagi damak lepliba masong apang bathabak sunanaba ngairiba labor sing asibu PWD na leblak liba schedule rate asigi matungin na makhoi gi Khutsumal piba yagadori bra haibo wahangsu pausi asido onsinduna hanglakhe Labor Department na Minimum Wages Act 1947 gi makha da lepkhiba chang ase labor sing na lepthok pangam labra haiduna hangluba wahangi paukhum da de labor khara na makhoi gi damak night shelter home ama thambi khibadu haujik kada yaukhrebage haina onsinduna hanglakhe aduga Deputy Labor Commissioner gi famase labor law gi matangda expert waidaba inspector sing da uhanduna labor sing ge welfare gi damak tawram labasu haujikte sumnatage CS ki senpham sing khaktamag midyang thamduna chanakibadongna tawre hairakhe masak maming phongdokningdaba labor amana su pausi asida phongdorokpada haujik Labor Department ki makhada leriba welfare board asina
register tawraba construction workers sing da pigadaba labor cess rule yauna India lengake chana kanglon adu ngakna thabak tawribra haibase media da leiriba singna thijinbi yu hairakhe welfare board asina chana kanglon gi wangmada calendar daidi fongliba masung maram chadana employee kaya marum advertise tawdana hapchin basu yaure haibage charge phawba tawraktuna labor cess na khusumal pidrabade kadai dagi pibano makhoi gi khusumal ase India lengake labor cess gi rule ge chana kanglon ge karamba bapumda yawbagi haibasu thigat haningbagi apamba phongdorokhe aroibada tabiri bapumna makpo thagachare